ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯖꯦꯔꯨꯝ ꯊꯣꯡ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯖꯦꯔꯨꯝꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯒꯤ ꯖꯦꯔꯨꯝꯁꯨ ꯃꯔꯨ ꯈꯣꯛꯇꯅ ꯂꯣꯏꯔꯦ ꯃꯔꯨꯝ ꯈꯣꯛꯅ ꯑꯗꯒꯤ ꯑꯂꯨꯒꯁꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯥ ꯖꯦꯔꯨꯝ ꯊꯣꯡ ꯆꯥꯅꯤꯡꯉꯦ ꯑꯍꯜ ꯑꯣꯏꯔꯁꯨ ꯃꯥ ꯖꯦꯔꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯦꯔꯨꯝꯁꯦ ꯁꯤꯂꯤꯟꯗꯔꯗ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯇꯧꯋꯦ ꯑꯩꯈꯣꯏ ꯂꯩꯔꯪꯗ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤꯅꯦ ꯆꯥꯛ ꯀꯠꯄꯅꯤꯅ ꯑꯗꯨꯅ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯔꯅꯤ ꯂꯩꯔꯪꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯥꯞꯀꯦ ꯑꯩꯅ ꯁꯥꯍꯜꯂꯤ ꯁꯤꯂꯤꯟꯗꯔꯗ ꯑꯗꯣ ꯊꯣꯡꯕꯅ ꯂꯩꯔꯪꯗ ꯊꯣꯡꯒꯅꯦꯕ ꯑꯃꯗꯤ ꯈꯥꯏꯔꯦ ꯑꯃꯗꯤ ꯈꯥꯏꯗꯣꯛꯑꯦ ꯑꯗꯣ ꯈꯥꯏꯗꯣꯛꯄꯁꯦ ꯇꯧꯔꯅꯤ ꯑꯗꯣ ꯈꯔ ꯂꯣꯏ ꯍꯥꯏꯗꯤ ꯃꯔꯣꯏ ꯃꯔꯥꯡꯗꯣ ꯃꯅꯨꯡꯗ ꯆꯪꯉꯦꯕ ꯈꯥꯡꯗ ꯊꯣꯡꯉꯤꯅꯦ ꯑꯗꯣ ꯖꯦꯔꯨꯝꯁꯦ ꯐ꯭ꯔꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯐ꯭ꯔꯥꯏ ꯇꯧꯕ ꯌꯥꯝꯅ ꯍꯥꯎꯕꯗꯣ ꯃꯊꯦꯜꯗꯒ ꯊꯣꯡꯕꯗꯤ ꯑꯃꯃꯝꯗꯤ ꯃꯀꯨ ꯀꯣꯕꯔꯁꯨ ꯆꯥꯛꯊꯣꯛꯈꯩꯗꯤ ꯍꯥꯎꯗꯣꯏꯅꯣ ꯈꯔ ꯆꯝꯕꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯡꯍꯜꯂꯨ ꯃꯆꯨꯗꯣ ꯁꯤꯗ ꯃꯍꯤ ꯍꯥꯞꯄ ꯃꯥꯏꯈꯜ ꯍꯥꯎꯕ ꯁꯪꯒꯣꯜꯒꯗ ꯃꯃꯥ ꯂꯩꯔꯪꯗ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅꯤ ꯃꯌꯥꯝꯗꯣ ꯂꯣꯏꯔꯒ ꯎꯖꯔꯛꯀꯦ ꯆꯥꯕ ꯈꯣꯠꯄꯗꯤ ꯃꯨꯛꯕꯥꯡ ꯊꯥꯒꯠꯂꯛꯀꯦ ꯉꯁꯤ ꯏꯟꯖꯥꯡ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯏꯕꯣꯛ ꯆꯥꯗꯣꯏꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯥ ꯆꯥꯕꯗꯣ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯥꯛ ꯆꯥꯗꯣꯔꯤ ꯖꯦꯔꯨꯝ ꯊꯣꯡꯕ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯤꯁꯦ ꯏꯕꯣꯛ ꯀꯔꯤꯅꯣ ꯇꯧꯔꯤꯔꯥꯁꯨ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯤ ꯃꯌꯥꯝꯗꯣ ꯁꯤ ꯃꯥ ꯏꯟꯖꯥꯡꯁꯦ ꯆꯥꯗꯣꯏꯅꯤ ꯉꯁꯤ ꯆꯥꯛꯁꯤ ꯈꯤꯇꯪ ꯆꯥꯏꯗ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯏꯃꯥꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯂꯣꯏ ꯂꯧꯒꯦ ꯃꯥꯅ ꯃꯥ ꯖꯦꯔꯨꯝ ꯑꯍꯜ ꯑꯣꯏꯁꯨ ꯖꯦꯔꯨꯝ ꯆꯥꯏꯌꯦꯕꯀꯣ ꯉꯥꯔꯤꯁꯨ ꯃꯥ ꯆꯥꯗꯣꯔꯤꯗ ꯆꯥꯕ ꯆꯤꯡꯒꯟ ꯏꯕꯣꯛ ꯆꯥꯈ꯭ꯔꯦ ꯃꯥꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯖꯗꯦꯕ ꯆꯥꯛꯁꯦ ꯈꯤꯇꯪꯗ ꯑꯃ ꯆꯥꯏꯌꯦꯕ ꯍꯥꯏꯔꯛꯎꯅꯦ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯑꯩ ꯄꯥꯝꯖꯩꯌꯦꯅ ꯌꯦꯔꯨꯝ ꯊꯣꯡꯕꯁꯦ ꯄꯥꯝꯖꯩ ꯍꯥꯎꯏꯍꯦ ꯈꯤꯇꯪꯇꯁꯨ ꯑꯩ ꯆꯥꯏ ꯍꯥꯏꯌꯨꯅꯦ ꯈꯤꯇꯪꯗꯁꯨ ꯆꯥꯏ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯦ ꯖꯦꯔꯨꯝꯁꯦ ꯃꯥ ꯑꯃ ꯆꯥꯔꯦ ꯑꯃꯒ ꯆꯥꯔꯛꯀꯅꯤ ꯂꯣꯏꯅ ꯆꯥꯕ ꯎꯖꯔꯒꯦ ꯖꯥꯔꯦ ꯁꯤꯡꯗ ꯂꯣꯏꯔꯦ ꯖꯥꯔꯦ ꯍꯥꯎꯕ꯭ꯔꯣ ꯖꯦꯔꯨꯝ ꯊꯣꯡꯕꯗꯣ ꯃꯥ ꯍꯥꯎꯏ ꯃꯌꯥꯝꯗ ꯍꯥꯎꯏ ꯍꯥꯏꯈ꯭ꯔꯣ ꯖꯦꯔꯨꯝ ꯊꯣꯡꯕꯁꯦ ꯍꯥꯎꯏ ꯖꯦꯔꯨꯝ ꯊꯣꯡꯕ ꯐꯖꯅ ꯍꯥꯏꯕꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯁꯟꯖꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯏꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ